COVID-19 के चेक्शन थरांग वैन border pillar 79 की 78 फाउ की मरक तले लंबी सिंह याउना मनु हंजन बंगम खई की सरुक सिंह border sil तौसिन क्रे ngase yu pung taruk tagi tara matoi fabu curfew kom tholi ngai manungda miyam nong mada changdra yadro polam sing laina kre lockdown abdi curfew tugai tu niyom kai na thorok miyoi kya gari ke kona ngase police na pagat tu fine thi and kre amasung laibaga se COVID-19 na sial level ni masing yang kai hundo yaukre positive web ni masing na lising amaga chamapan tara tret yaukre Ma'am kurum jari adom yang present pack news ni hausi pungja sa pawgi maru pausing miyam da pijari Indo Myanmar border town ori More ki border pillar number 79 dagi 78 fawu ki marakta laiba More ward number 4 dagi Myanmar ki Namphalong market phawdo phawjun yab lairak pumting tingjin krai numit nini ki mamang dagi chatarak ki fencing tobugi saruka ma oina Ternopal district ki additional ASP law and order TS Krishna Tombi Nipan Suba Manipur Rifles ki Deputy Commandant N. Novin Singh na More Ward number 4 dagi Namphalong tab lerek fencing tausin ki More da laiba tongan ba community ke agi miyo Singh na su coronavirus laichat sanduk tan no paikalak pa khongthang asigi damak district administration district police pu thagat nakhi COVID-19 dagi local protection thawrang gi manung chana Indo Myanmar ngam khai paring gi manung hanjin ba mafam singda sambal khab gi thabak chatakre district administration Chandel amadi superintendent of police Chandel gi miyang makha da status gi Myanmar ga taina ba ngam khai da leba khul singda Manipur police amadi khunja singa loina sambal khab gi thabak da chathaki banei Nampau village Khangtung village Thingfai village na chingba khul sing na sambal khab gi thabak sing chathaki panba yaba mana tampak ki mafam sing da COVID-19 dagi ngak thong na lockdown amadi curfew chathaduna akan ba section thorang lokot pa oina sambal kharam da mafam sing da Myanmar dagi mitop changlak pa thing na ba sambal khab gi thabak paikat panei COVID-19 dagi ngak thokna Manipur pumbada lockdown tawbadan tana border seal tawduna akan section thawrang local libacharaga sida Dimapuram dagi Bihar dagi lakwa miyoi khar narol da Manipur changatura Tilipati amadi Hata Golapati leire habigi paw phangbadagi mafam adugi akoibda leiba miyamna mi paiba pokna rehari Pawasigi matungina Hata Makhalekai Social Youth Development amasung Minutong Hata Social Welfare Union gi volunteer singna Hata Golapati gi akoibda thigat pada miyoi ani verify tawbangam lehari Hiramasi matang na Hata Makhalekai Social Youth Development Organization gi VP Oscar Alina Fongdorok pagi matungina Telepati de Laiban nan Manipuri amana Bihar dagi miyoi khara COVID-19 gi screening tawdana narol da Manipur da laktuna Telepati de leire habigi paw ma pirak pagi matungina thigat pada miyoi ani adu verify tawbangam khibani hari hariba miyoi singa se mapan dagi changlakpa miyoi oiba na mapam adu leiba miyam na akiba pokna re hari adu hariba miyoi singa se matau karamna Manipur da changlakhibono haibududi chap chana khangmangamdri Housing put the Nizam in the lady report with Matamsida, Manipur the show, who said that Mayang Sakra Sangaga, with the Hiram and Talandana, I couldn't say, Kanum Dragatim, when you don't let him see. Sumayam lady must say, public hygiene. Kitang Elatuina, Laibus in the soup, Kitawakanta, Abiraga, Tangai Badana, Narasuna, the Sokoran, to one the jungle city, to Hunzani have sit on the Imphal East District waina ayuk pung taruk tagi hauraga pung taramathoi fabu curfew komthoki matamasida miyamna nongmada changdraba yadro polam kya lai nanabagi damak yumdagi thongnaraki lenga miyami khudong chana bahaiduna palace compound andro parking hata minu thongda akan section thoranga loina akhanaba market hangduna miyamna port laiba yahan ki lenga ki akhanaba thoranga do Imphal East District Superintendent of Police Zogesh Chandra Haubijam Porompat Police Station ki officer in charge M Binod Kumar
अहान मणिपुर राइफल्स की कमांडेंट मोरंगथेम राजेन मसा लातुन यंगसिन की कोविड-19 की ओइबा खुदोंग थीवा अमा हौजे हौजे की स्टेटस से लेब मरम न पोट योलिबा मदि पोट लेब लाकु मियो सिंगदा सोशल डिस्टेंसिंग की नीति नियम ngak नबसु पुलिस की माइकै दी खंगन की कर्फ्यू रिलैक्स तौबी मतम ओइबगा लोय खिबगा लोयना मियाम मखा ताना पुंदर न भाइदुना पुलिस ना अमुक तनखाई की याम द्रवदा पोखम अमगा उत्तरा तरा लामहन बा अदुगा लैरी बा इसिनाव सिंजो लैरी बिसिनाव सिंजो अमा लोयरगा अमा लेबियो क्रिकी इना बिदाबा अदुगा पैसा सिंदो खुना पाइबिरा बनिना होरेन जुम यरकान पैसा सिंदो स्ट्रीम मुक्ता थोपियो असिना कोइना लाइना असिदगी ना थोकनबा अकोइ पांबै ओइना बने प्रजा ज्ञान तारी मकै अकोइ कोरोना वायरस हाइबिसे कशु ओरोइदैने प्रजा ज्ञान ताद्रबा लाइना असि लाकु मतमदा कोई अवाब ओइदैने कोइ लाइब लेबानि लायंग बम मयाम नारागदि लायंग बम लेरोइदैने लॉकडाउन अमसुंग कर्फ्यू मनुंग द एसेंशियल सर्विस सिंग याउना लनाई गाड़ी मचा अमदि गाड़ी अचौबा खरमखैदि लंबीदा अदुमक चातोक चासिन तौनकी मरुअइना इम्फाल वेस्ट की मनुंग चन लैबा मफम सिंगदा एसेंशियल सर्विस की मनुंग चनबा थबक सिंग मथौ तौबगी ममी चाउना ताकी लेकाई लेकाई सिंग याउना मफम क्यादा इंसांग नापी योनबना चिंगबा नोंगमदा चंगदबा याद्रबा चाना थनुना पोलम सिंग योनदुना पोचै लैनकी इम्फाल वेस्ट डिस्ट्रिक्ट पुलिस अमसुंग डिस्ट्रिक्ट असि की कमांडो कांगू अमना डिस्ट्रिक्ट असि की तोंगान तोंगान मफम सिंग नियम काना कर्फ्यू अमदि लॉकडाउन की नियम सिंग थुगाइदुना थोरक लंबीदा थोरक पगा मियोय सिंग फागत क्रै हिरम सिंग मतांग कमांडो ओसीपी अचौबन हाई कोविड-19 लाइना असि ngak thokna naba miyam punna hona minase lamdam asid leiriba mipum khudimakna yum dagi mapan thoktuna leibiyo karigumba laina asigi chingnaba leiraga su lainga ki helpline number sing the phone tawduna tanabiyo haibu wafam thamki थौबाल डिस्ट्रिक्ट के मनुंग कर्फ्यू अमदे लॉकडाउन थुगाइदुना थोरखिबा गाड़ी निफु मापन थौबाल डिस्ट्रिक्ट पुलिस द फागत क्रै मखोय सिंग अदुदे थौबाल पुलिस स्टेशन द मियोय तरा तरुक लेलोंग पुलिस स्टेशन द मियोय कुन नोंपोक संगमाई पुलिस स्टेशन द मियोय तरा हमदोय नै मखोय सिंग अदु मरी लेनबे एजुकेटिव मैजिस्ट्रेट की मांग द पुथोकलदुना फाइन थियन खियारी कोविड-19 की ngakthokna मणिपुर पुंब लॉकडाउन अमसुंग कर्फ्यू थमलबसु एसेंशियल सर्विस की थबकती कोमथोकपन मरम मियामना ऑयल पंप सिंगदा लाइन लेपतन थाव लौनकी मरुओइना खुयाथोंग लेब पीसीटीसी ऑयल पंप दा अयुक्तगी नमिजुंग मतम फाव मियामना क्यू लेपतन थाव हानकी खुराई एनआरएल ऑयल पंप दसु अयुकी मतमदगी हौरगा नुंथिल मतम फाव एसेंशियल सर्विस सिंगी थबक तौरिबा मियोय क्याना क्यू सांगना लेपतन थाव हानकी थाव हानबा लाकपा सिंग सोशल डिस्टेंसिंग ngakna चटननबा मफम दु ड्यूटी ताबा पुलिस पर्सनल सिंग चेक्शन ngak सेंदुना थाव हालनकी कोविड-19 की चेक्शन थौरांग लोखत पोइन मणिपुर लेंगांग न लौरक्लिब थौदांग सिंग असि मियाम पुना ngakna चनमिन से हैना यूनाइटेड कमिटी मणिपुर यूसीएम न चेरोल अमद मियाम की पुनिंग चिंगसिलकली लोनना लेंगांग सु मियाम की रिलीफ मटेरियल सिंग मपुंग फाना फंगननबा हाइरकली आरबीआई न फाइनेंशियल ट्रांजैक्शन सिंग दा था अहुमगी मोरेटोरियम लौथोकिबगुम मणिपुरसु था अनिदगी तादना प्राइवेट बैंक माइक्रो फाइनेंस अमदी लनाई मरुप टेंडर स्कीम तौबा कंपनी फार्म ऑर्गेनाइजेशन खुदिमकना मोरेटोरियम लौथोक्तुना मियामगी मतेंग पांगबियु हानसु पलकली स्टेट of COVID-19 थिंगनब होनबद फ्रंट लाइन लेदुना मपुंगोइब थौदांग लौरिबा हेल्थ केयर वर्कर्स अमदी सिक्योरिटी पर्सनल सिंगबु पुनिंग थौगतपा चुमगनी खुदोंग थिबा कया मायोगनदुना ड्यूटी तौरिबा हेल्थ केयर वर्कर अमदी सिक्योरिटी पर्सनल सिंगी मोरल डाउन तौननबा थबक थौरम अमत तौगुम सिहेना थांगमबन केंद्र के एमएलए खुमुकचम जोय किशन अपील तौरकली खुमुकचम जोय किशन हाइकिबदा कोविड-19 की लाइचर असि अतोप मियोय सिंग द मखा ताना संदोक्तननबा हाइदुना डॉक्टर नर्स अमदी हेल्थ वर्कर क्याना लाइना असि मखोइद चंगलक याई खंगना थेंगनरी नाकल अमरमदा सिक्योरिटी पर्सनल सिंग मियामबु लाइचर असि दगी ngakthoknaba
yum the lehen na bahai dun akan bamong the scenery front line the thabak tori bami sing asigi pungning thaugot pachangi haina MLA sina phongdoki nakalamoramda miyam na curfew ki marakta tangai fudana yum gi chana na ba laiba thorok pada akan bamong the punishment pi bigano lockdown na maram oiraga hausi ki oina miyam da apun magi oina phangaliba relief material asi sana thangna na bagi polam da awat pakya lairi hai ki Hujiksi lebak miyam punamang nakone target kada base health worker, nurses, doctor, amasung law and order ngai ba police se makoi category mari se koi pangom lori da ba koi laman ton chelbani Manipur miyam punamang ngasi corona virus lan thekna na hona bada nursing health worker sing doctor sing sina makoi da solakani ki dina ahing nung din tim dan lan thekna ri bane masi miyam punamang da sandorok na bana Manipur ki security force Manipur police MR miyam sina ngai bane makoi da risk factor si moi kautho ine ba sida da soya ngam khara yaw bagi mi ma tholok da thoning da badagi mayam torok na ba hena phana horok da kitang chai ma kallu kholai praja mayam si thoina am kana waro bida ba moi su tamthi ne yek na boina khan ba phu ba su oira moi aduna suspend ga si marak ta tawba ga sai de honorable chief minister appeal tawjari government se appeal tawjari suspend ga to biru no phana ba hona ba dura torok pa dura khara di dum yeng na ba ta bani akoi hujik punjan je ba punjan je ga koi gi mi police ne duty to ba ka ka yam kan be access u de na su ba ga no ri yeng ja ba da khara to bu du ta suspend to se mi gi imung manung da dakpam legani aduga security forces atai desu moral down tawgani lockdown manungda mapan ki state sing da awa batarab state sigi mahiro sing da akhil bharatiya vidyarthi parishad AV VP na mateng pangani hari AV VP Manipur na thopachero lamada mahiro sing na mobile phone number 7005666562 natraga 9774781 209 natraga 7005811 da pau phaubiro hari thangal bazar da hangliba wholesale dukan sing government apiriba guidelines ki matung ina pochai sing yolibra haina emsugi team amana yengsin krai team asina thangal bazar da hangliba wholesale dukan sing pochai gi mamal theatna na ba pochai laiba lakliba sing da social distancing tauna na ba made stock sing kaya yamna lairi haiba theatna na ba emsugi team na khangalam kyari lenan dukan famni ba sing amade dukan gi pochai hondok liba sing da su marks seasoner na ba khangalam hari Delhi ki Hazrat Nizamuddin Pangthokpa Dharma ki oiba thauram tablighi zamata saruk yaruba Manipur ki mioi mapan ki manung mioi nipan COVID-19 negative oirei mioi amagi report ngairi hiramasida paudamama Delhi ki Nizamuddin area da Pangthokpa hokiba mas amadagina mas tara manga fo pangthokhiba Muslim learning chapa mioi shin yueba yamna chawba dumba mifam aduda Manipur dagi saruk yakhibani haiba mioi tara gi manungda mioi mapanama Manipur yorokhraba matung amadi mioi amana hojik fawba Delhi da lei haibagi paw phangkhraba matungda ngarang dagi hariba mioi mapana se Darul Ulum Markaz hariba lilongda leiba Muslim learning chapa mioi shin yueba khogi mifam ama atop lam da pangthokpa matamda haibadi khogi Delhi ki Nizamuddin area da pangthokpa asigumba mifam da saruk yanabagi recommend body mo eriba Manipur ki sumlaba lilongda leiba Darul Ulum Markaz hariba mafam aduda mokhoi mapan asi ngarang dagi quarantine tawdon thamlakhibani donena quarantine center sina mokhoi mapan gi mateng pangdon lerekhiba mioi amaga yauna puna mioi tara ngasi Janims ta COVID-19 test toki hariba test ki result oina ngasagi mokhoi mapan bu yengchiliba mioi adusu negative ore adubu Nizamuddin haibadi Delhi ki Nizamuddin da saruk yaruba Muslim learning chatpasing gi oiba achogo mifam do saruk yaruba mokhoi mapan gi manungda nipan amadi negative report phangbaga lorena mioi amadi indeterminate haibadi menman tadaba ma leibadagi ma ki test ase amohon tawraga madugi result adu hayeng fawba ngaigedori hiramsigi matangda Janims ki director oriba Dr. TS Pimoga Impact News ka telephone da wari sanabagi pawnamado miyam da tahanjari Hello. Doctor. Good evening. Good evening, Doctor. Doctor, ngasi Nizamuddin ki group to. Tara test to idra ngasai. Mapandi negative aina report pire. Amadi indeterminate apoi maiter on da hapega main tadri. Amuk test hangine na dumaina habira. Oh, main tadabase. Sigi test han base kam ganda
hayeng adum halen hayeng pung kaya lakani doktor may report che adum he alias phangda adum okay hayeng ni khangane ba hayeng soidana khangi khangdo pa mayam darkar o okay moi tara keno test uda mapan namadi negative lakre ba lakre aduga amadi men tadri ba moigi hujiki tasengna aduda salubadi mapanni moigi guide nena ama swagi ma oibasu ai ko lilongi amaga yaurga purakpanina moigi team do akoigi recorder Nijamuddin team mana adum salaga tiena na leiba adudaida ama khangna tana mapan negative oina khumba aina khumisiso aduga tasengna Nijamuddin de saluba migi hairaga di out of 9 one khak indeterminately 8 negative oina haidu aduga tasengna Nijamuddin na thirak haina classify to taragadi mapan khaktani nipan negative oire amadi hangini aba men ta bese masi maram ni kari oini duta masigi maram di left test ni dala ahogi SCG graph sidala kadam ne hairaga su ma gidu mati amana kitang ka khalamaga aduga atai gina sali ba jaga duda rinal oina haigala sataba ma gidu na he down the lakwa aduna atai ga manadam ni na indeterminate ana haiba mate amaso manaramba aduga amu manaramdamnena piriba laboratory gi dilan be yatedra aduna amu hange haiba okay doctor mase meman ta ribanu pase masi symptom gumba phangba laiba mawondagi covid-19 gi adugi poto ngasigi oinadi ngasi yengiba doctor dugo wari sabadadi mangono hudi awda symptom ta leite hai adubo maje tang 15 gi adwaida kitang fibris tobugi eten tawrubagi history ki okay buji ki oinadi leite Delhi ki Nijamuddin area da pangthokpa Muslim maning chapa singi oiba so mifam adu da chau yaruba India ki tongan ba state singi miyoi kiyama COVID-19 positive oikhra matungda Manipur da su hariba mifam adu da chau yaruba miyoi mapan gi manung da nipan amadi negative phangkhiba amadi miyoi amagi report haing pawak ngai minisi haibagi pawdi lakdi aduga ngasi fawda janimsa ri COVID-19 test onoba lakhiba miyoi masinga se punna humdra ga ni thoini masigi manungda tara mari amana Jenimsta hariba COVID-19 gi test on ba kit leitringaida puni da thadon tawkhibani aduga lemhuriba yankhai nipan amana Jenimsta tawkhibani adubu Jenimsta tawkhiba singa sigi manungda tang kunga mari da positive oikhiba nupi masa aduga amadi ngasi mokoi mapan tawda ama men tadriba asiga tharga mokoi ani khatani hoji fawda amana positive oiba aduga amana chingnaba aduga atai di loimak negative ngaktani adubu hariba ngasi test tawda men tadriba miyo asigi Now test orba madugi report adu hayeng amok hayengi impact news ki powder miyamda powdum jage hauski ronde ke person el kabigalo pawm jari ba ikitame premsan impact news infal Laibaka sida COVID-19 na siyalaba migi masing yankai humdoi yaukre positive oiba migi masing lising ama chawapan tarataret yaurei positive oiba mi singa sigi manungda miyoi lising ama satruk marifutara taret hauzik layengli miyoi chama humputaret amati layeng badagi fagat pangamkre laibaka sigi oina Maharashtra na miyoi Sahum kunmanga positive oiduna amadi miyoi tarani thoi sikibaga lonena laibaka sida COVID-19 na khwaidagi sholaba state oiri Kerala na miyoi Sani humpumanga positive oiduna anisubud lairi malim gi oina virus asina nahalaba mi lak nipan galising marifumari henkre miyoi lising nifumari henbagi punsi mangan kre virus asina nahalaba miyoi lak am galising marifumanga gi mathakta layeng bodagi fagat pangam kre malim gi laivak singi manungda USA da miyoi lak am galising marifu mapan gi mathakta virus asina nahandunu COVID-19 solab laivak singi makok lairi Italy da miyoi lak am Lakama hena virus asina positive oibadagi mathakta miyoi lising tarani thoi gi mathakta laina asina virus asina marmoiduna sian krei Matang swada break am lojage break matung da lockdown manungda local MLA yauna club social worker amadi loop kya na leptar mating pang bagi pau amadi Manipur amsung maling gi tongan ba I pau sing pudu na lakjage impact news miging tadu na review break matung na mayam amuna taram nok jari am da bulletin asig makata ba pau sing miyam da pijari
COVID-19 dagi ngak thokna belengang na lauthok liba lockdown namra moir ka nongma changdra yadro polam sing fang da bagi awa ba kok na ba lamdam sig mafam kya da local MLA yauna club social worker ma loop kya na leptana tengbang polam sing yenthok nari hiramasi da pawda mama COVID-19 natraga coronavirus haina khangnariba laichat asina hauzik phawda malemgi tungan balibak singda mioi lising ni phugo humdoi henbagi punchi pikham na hankibaga loinana mioi lak nipan henbana hariba laichat asina naduna sagona duna lairi hariba lena asingak thong nbagi damak manipur laingak na manipur da su central government gi miyeng makhada lockdown lok thoktuna yamna akan ba chekhin thorang lakhutuna lagli adubu hariba lockdown asina maram oiraga nongmada changdaba yadraba polamsing phangdabagi awaba adumak mayoknari hariba awaba si koknakbai damakta tongan ba mafam kayada manipur police ki mateng lawduna ayukki pung 6 tagina numidangi pung 5 phawa matam khaidoktuna nomoda changdaba yadraba polamsing phanghanbagi thorangchu ngasi phawa leptuna paikhalagli masigi saruk amoina ngasi su tongan ba lamdam masigi kachin koya haibadi tammaru oina tampaki khungang sing yauna imphal mayolda leiriba mafam singda cheng hawai na chingba tongan polam sing yen bagi thorang chu paikhat nakhi cheng hawai yen khraba mafam khara pallabada RK Fortunes Private Limited changang gaina pasoi AC gi manungda leiriba local club singa khusan ofduna AC asigi tongan mafam singda cheng hawai thum na chingba tongan polam sing miyamda lemna khusinakhi Thangwebal SCG oinasu tonga mafam singda local MLA khumukcham joy ki chalgi miyeng makhada handicap person sing yauna miyoi singda changdaba yadrba polam sing phangan khi chengmai SCG oinasu chengmai BJP mandal na chillaga mafam asida leiriba local club singi mateng lawduna tonga ba polam sing phangan khi kumbi municipal council gi ward number 9 da su hariba council asigi lusingba singna chenduna mafam asigi miyamda changdaba yadraba polam sing phanghanduna asumlaba COVID-19 na awaba saitheng piriba miyamda kharadawra sumateng oina bidamakta hariba polam sing asi phanganki sakolbal moirang hanuba leirakta su moirang hanuba tembang lupna chenduna mafam asigi miyamda cheng hawaina chingba lemna piduna awaba kharadung asu kongna bidamakta mateng pikhi loinana khurai nandabam leikai gram panchayat ki one number 1/8 su hariba GP asigi pradhan junam chitrana mahaki chahi ahumgi honorarium gi selfam adu kathoklaga lairakpa adumlaba polam sing adu yumthong khuding ja chatuna miyamda phanghanduna sauna mateng pangki loinana usekon nongchup jila parishad ki member S Neke nasu hariba jila parishad asina konba tongan ba mafam singda leiba adumlaba yungkok lising nipan henbada hawai chengwai alu amasung thauna singba piduna COVID-19 na sohalaba miyamda mateng pangkhibagi chawraba mami ama takhi nakal amromda coordinating body khuraina Phawoibi enterprises langthabal amasung BRS enterprises ka khujam naraga youth club Brahmapur aribam laikai lamphel sana kaithel tharodibi community hall da hariba COVID-19 na sohalaba adumlaba manipur gi miyamna pochai leiba matamda kaithel singda mi krikrik inabadagi tholakadaba khudung thibadagi ngakthok nabagidamak yamna cheksil thorang lakhutuna polam sing jolhanbagi amasung ahongma mamalda polam sing miyanda phanghanbagi tangai phadaba thorang amasu paikhatkhi impact news ta uchariba footage asi impact news ki whatsapp ki khuthangda miyamna thabirakpa amasung impact news na chattuna khomkaluba amasung coverage tawboda phanglapa adumlaba footage singni makhata nasu lakadoriba numit singda makhata na impact news na COVID-19 na piriba saitheng asidagi miyamda kari karamba pawleibage haibadu pawdam jage ngasigi oinadi miyamda pawdam jariba RC mangangsa impact news Imphal Kanchipu water supply scheme na kon mafam sing matam kharagi oine sing people lab lagani hari PhD na thokpachi role amada tural ising gi imai kham theng na nem thakibadagi ising singkhatpa yadabad maram oiduna ising piba lepani hari All Manipur Kidney Transplants Patients Welfare Association na status the labor kidney patients sing the association sing members sing the labor hidak sing khonggatuna mateng pangna khrei association sing thok pache role am gibatung ina housing status the COVID-19 maram oirga state pumba lockdown tawwas na maram oirga status the labor kidney
transplant patient singda achoba chaitheng ama piri nungtigi hidak sadaba yadaba kidney patient sing asigi khallaga lengang na khanaba thabak thoram paikhat piu hanasu association asigi maikai digi thamlakli Kasamtong ilam lekai teleba Kanglai Park interior gi proprietor Angana Longjam amadi Nivedita Longjam anina Imphal West Police Commando singda masks amadi hand sanitizer sing khushanakre COVID-19 gi laichut number moiduna lebak sinmathungna lockdown tawduna miam yumdagi mapan thoktana ba khangan krabasu police personnel singashina laichara sigi akiba laitara miam bu ngak seliba sida makhoi bu laichara sigi kharada warab su ngak thokna ba masks amadi hand sanitizer singadu khushinna bani hari Republican Party of India RPI Athawale Manipur State Committee के President Maheshwar Thaunaujam की मियंग मखाता न कैसामतुंग केंद्र की मफम क्या दमन आमसिंग फंगन क्रे ngasi कैसामतुंग इलांगुम लेकाई लेरका चौबुगी लाइरेम्बी लंपाक तपांगथो किबा माइकै यदुंगी मियामदा मना मसिंग क्या RPI Athawale Manipur State Committee की Women Wing की Executive Members सिंगी मियंग मखादा पोलम सिंग अद फंगन की Kasi Thongnojam Maheshna coronavirus ki chiraba matam saida awana tarba matam saida no tagi oira chu jang charamam ko chu yum thong khudigi to khai jaba ama to wa barada le punamak chigi oina jang charamam to sim mising khudigi pibiri ba se se akhoi phai tagi nungai jaba phai tagi penjaba matam do yaure akhoi uji kaino de huji ki yawa matam ne ba sai da man to bi se adu ki matik mai mapun sida chawkhat pa aphaba oira sino hai ba chi haijani COVID-19 laina asidi ngak thokno da haiduna laingak na Manipur pumba lockdown lauthok ki bana sab thakpagi awaba mayok nari ba singda ngasi Bengali Students Organization PSO ga Youth Sporting Association Lilong Haurebi makhaleka ki khusam na duna Lilong da kana lajadr ba yum cham rom da chana thano polam singyen thokrai Lockdown number the curfew number Moraga Awa Taramiam, Gimating Pang, Nabagamak Nauria Pakanglap constituency, Giwena social worker, Dr. S. Manautun Giluching Makada, Mihoi Chaman, Saber Relief Committee, same cray, Lorena Miam Tigner, Bikolong Chada Singado, Committee Sigi Helpline number 70050444769 Natraga, 9612537748 Natraga, 7642928544 natraga 897440187 natraga 8789885105 the pau pirakno na basu khangalakli Basikong Panthovi Youth Club ki miyang makada nga si club asiri kon mamam de laiba yumthong kunmanga da sing hawayaw na channel polam sing khusina kray nga si club asigi volunteer sing na yumthong kuding da chatuna COVID-19 laichara sin amara moiraga state pum lockdown tawkiba asin amara moiraga awaba chaitheng phangli miyam da channel polam sing asi khusina kibani Thangweban Kendra ke MLA Khumucham Joy Kishan ki biyang makha danga si anwa phase ki ona cheng Hawaii yenthok ki badu ki saruka maoina Thangweban Kendra polling station 9/13 ki boot committee member amadi ward member Yendrembam Promila yaw nanga si physically challenge oraba ngangwam ingoda cheng Hawaii pi ki nakalamromda Nigeria dagi nisa ki sanaro na leiriba Morris amasung Woko anidasu cheng Hawaii pi ki Virgo Cape ki proprietor Watham Zid Nasu Sanaroyani Sida Manama Sing Sing Kudol Tamki COVID-19 malam gileba kaya yawn status da orak libu fiba masik marilena na laisara sidi ngak thokno na section thorang lokot pi sarukama oina lamlai assembly constituency ki mafam singda numit mari ni chumna water pump station aduna phenyl amasung bleaching powder yana aduna kapthokpagi thoram ngasilation krai thoram adu lamlai kendra development committee ki advisor oibagal orana MPCC Manipur state ki co-opted PCC member oiba choibam deven gi miyang makhada lamlai kendra development political forum Development Committee, Mahila Committee, Hill Area Committee, Masung Youth Development Committee na Lamlai Municipal Council ga punna sindra pangtoki bani. Coronavirus COVID-19 ngak thona ba
koi paring oina ngasi aroi banumini ngasi aroi banumi sida lamlai municipality na konba jaga jing si haibada si lamlai chalo napet laidiba jaga jaga changdana koi lamlai councilor jinga koi committee ga changjanaga koi covid 19 amadi corona virus ngapthong mangamni do koi kapthok chabal ojare karigumba kaphauba walhauba khungang leiragasu kada chitha nandaba leibiragasu akoi gi lamlai kendra development committee mahila youth India Development Committee amadi councilor singa or bibiro adu ida ka padaba koi machan singdo koi pijage haibo komasi India amadi lamai kendra da lebiriba ahal amasi um satha singda akoina yam thamoi singna hajari COVID-19 के सेक्शन थौरांग लौकट पोइना इम्फाल ईस्ट डिस्ट्रिक्ट की खेत्रगांव सिटी ब्लॉक की मनुंग चनबा तोरबान खेत्री लेका ग्राम पंचायत कोनबा मफम सिंगदा महिंग मताइदे ngakthunon batela hidak sing kaptokrai torban खेत्री लेका ग्राम पंचायत मदि बसिगी मनुंग चन लेदबा क्लब सिंग खुसम नरगा चथकी batela hidak kapthokpagi thoram adu पंचायत सिगी प्रधान लोंगजम साउबी अखन अबा थौरांग की मनुंग चन चथकी बनै Imphal West District Sagolban constituency ki tongan mafam singdasu mahing matai ngakthokna hida kapthokpagi thabak thoram chathakre hida kapthokpagi thabak adu BJP Sagolban mandal na sinduna chathaki bane Moirang Youth Congress worker singnasu Moirang CHC Primary Health Center Kwakta Health Sub Center Phubala Moirang Police Station VDF Outpost Phubala VDF Outpost INA Moirang amade local club sing the Moirang constituency ki MLA Oiramba Mairam Prithvi Raj na hand sanitizer globe amade marks na chingba polam sing yenthoki Kaisam thong AC ki manung channel ba hawa marak lai khule mi lairak amadi AC ki tongan ba mafam singda UCM ki hanang president horama Ilangbam Johnson ki miyang makada disinfectant kaptokre coronavirus laichat lakwas ki mari lena na makata na thabak thorum kya ama su paikala kadori COVID-19 novel coronavirus tagi section thaurang laukhat pagi manung chana chief minister nongthong birena langthabal fumlo lokol da phamung chani leba quarantine center ma sana na thaurang laukhalak liba adu yab ngamloi haina sakhang da mioi kharana Manipur People Party MPP gi ming sijna rakpasi laibak thibani haina Manipur People's Party na thokpachi role amada khangalakli Mairoi Kunai Amade Lebak Miam Gidamak Kathok Club E Haivasida Tabum Mama Chupna Chathakadaba blood donation camp ngasi Rims Hospital the Holdokre Haiba Kemasi Desam Ansam Amade Ames na Rims Zenim Sam the Shija Hospital Kusam Nadun Chathakivane Ngasi Hobunamate Desam the President and Edition Amade Ames ki President KH Roman Yana Punamio Terena EP ki Kemasi Manung Chana no Madamu Mangada Tadana EP Pandam Tamli Panbayabadi COVID-19 ga Marilena lockdown Tauki Marmoraga donors sing lakpu chang wat pana I wat pa gi Taudogasi Lerek Kibani Hari COVID-19 novel coronavirus tagi ngak thokno bula kot protection thorang di manung chana lengak na lockdown na bani curfew tausin kiban maram orega chana thang na bagi polam sing walak pana awa batar bami am na mateng pang na bagi damag pasoi constituency ki oina MLA COVID-19 relief fund hangdok rei constituency si ki MLA AK Mirabai na hangdok kiba MLA COVID-19 relief fund na duda ngasi ahan boina Langjing Gram Panchayat ki Pradhan na luchingduna Panchayat asigi ward members singa angam sel khaigat nanduna punal policing kun gi mateng pangki thoromad ko marilena na MLA AK Mirabai na COVID-19 haribalai charasi dagi ngak thokna na lega lokolak pa thaurang sing adubu thagat pa phongdo ki bgal na thaurang asi mai pak na hona badai koi puna saruk yamina si hada su thamlaki essential commodity se अकोगी दरकार ओइबा मयाम सिंजे मतम मतम की दरकार ओइबा खुदिंग मक असे लैबा फन्न से हमदोक रे हारगा फंजी की मखादा अकोइना तौबा याबा मतेंग पांगबा याबा से ग्राम पंचायत की कुथांग द ओइरो क्लब की कुथांग द ओइरो अकोइना ब्लॉक की कुथांग द ओइरो कोइ पुनसिना रे हारगा लैबा फनसिना पांगबा याबा मतेंग लैबा हौजिक आइना प्रोसेस तौजनिबा से ग्राम पंचायत सिंजिना सर्वे अमा तौबिरगा
हेन वाबा फैमिली सिंग लेरिबा करम फैमिली लेरिबगे मखोय करम मायने हिंगिबगे हाइबदो खंगदोए हारगा मखोय दा प्रायोरिटी पीरे हारगा मधु अखोय फंड सि सिजनाबा मधु की दरकार होइबा कमोडिटीज की मनुंग दा सेलबा अखोय हवाई खतंग पीबा याय चेंग खतंग पीबा याय एनी मतम की मिट तौनबा होना जगनी COVID-19 novel coronavirus tagi ngakthokna belengang lokotpa thabak thorang singda mateng oiner na baginamak Chief Minister's COVID-19 Relief Fund miyamna leptana tengbang narakli ngasi ju kasamdong constituency gi BJP gi executive member oiriba maibam joy kishore na Chief Minister's COVID-19 Relief Fund lupa lakam gi mateng pangki nakal moromda share and care gi maikai de gi Chief Minister's COVID-19 Relief Fund da lupa lising yangkai gi mateng pangla krehana cherola med khangalakli Amaramda Thauna Manipur haina mingthon balup hamana Chief Minister's COVID-19 Relief Fund lupa lising kuntra sel gi tengmang Kaksing District ki Deputy Commissioner Valentina Arambam IAS ki kuthang da khusina krei Thawal District Administration na district asida COVID-19 dagi ngak thongna na paikaliba thabak thoram sing da mateng oiner na ba Wangjing Tenthagi MLA Paunam Brozen lupa lakam mateng pangkrei senfam asi Wangjing da lebe MLA sigi mayumda Thawal gi SDO oiriba M ingo chara khusinaki MLA sin tamthira balaina as dagi miam punma magna section an leiduna ngak thokmina se ki nakal moromda League of Indigenous Peoples Upliftment Lipul Kangleipang na apun ba irei paki mairo sinpang luf Manipur ki volunteer singa khusamne duna tongan ba children home amade all age home khara da tengbang polam sing khushina ki organization ani asina kaibi de lebe yabilen children home tera kaithel de lebe maitai children home amade kong bonong thongom le kai de lebe senior citizens home nomagi home da nomagi changdra ba yadro polam sing adu khushina ki bane hari COVID-19 Challenger Haiba Home Delivery Service ama Deputy Commissioner Thawal Numaithem Bandana ngarang haudu rei service ase Thawal district oina masa gi yumda home quarantine tawduna leirba miyoi singda changdaba yadro polam sing fangan na bugi pandamda haudu kibane NYK Thawal Red Cross Society Thawal amasung Thawal District Police ki volunteers singna service tawgadaba home delivery service asigi mobile number 8415023722 amasung 8787-433-6496 ni. Laikai Nalhan si haiba wakalolda Thongju Kendra gi manung chana kongba uchekon lai muriba delaiba Youth Development Organization YDO Club ta Mikhail Puyamna dustbin kuntramanga mateng pangkrei COVID-19 dagi ngak thokpa Loinana club asina konba mafam sing da tarutana na thamna na bakong thangda Michael Puyamna dustbin sing adu khudol tambani hari Imphal West District Police ki kangbu am naga sinu midang waram pung mangarum tawa matam da North AOC dagi drug sab miyoi kudma thoi fagat krei makhoi sing adu Max amade KADAP gi miyang makada Kanchipur Langthawal da leiba Makeup thokpa haiba lodge amada laibani hari loinana khudaki oina makoi sing adugi chana thangna ba cheng amadi hawai su DC Imphal West na fanghan ki hari All Manipur Football Association ki representative amadi Imphal West District Football Association ki executive member oiramba loinana Neroka FC ki vice president amasung donor oiramba huidrom Vegyadhon manung matam chadana laikidre mahakna laikidabada Imphal West District Football Association amadi Neroka FC ani na thokpa chero lamada awaba phongdorokli Taret Suba FIFA Under-17 Women's World Cup Indian Yumbu Oiduna Chaliba Sayi Sig November Anida Gi Kunma Thoi Foba Pangtok Lagani FIFA Gi Mi Makada AIFF Nasin Yumbu Oiduna Pangtok Kadoriba World Cup Sida Malem Gi Tongan Mafam Sing Lakwa Team Tara Taruna Group Maritona Kaidoktuna League Match Sing Lamba Taunarabatum Group Ki Winner Amadi Runners Up Taba Team Ani Kangat Laga Quarter Final Semi Final Third Amadi Fourth Place Ki Loinana Final Match Chauna Puna Match Kuntrani Thoi Sanagani
Messing asi Bhubaneswar de leba mioi lising taramanga chanba Kalinga Stadium Kolkata de leba mioi lising marifumanga chanba VYVK Stadium Guwahati de leba mioi lising kulumdoi sanipan yangkai chanba Indira Gandhi Athletic Stadium Ahmedabad de leba mioi lising kunmanga chanba Manipur Mumbai de leba mioi lising yangkai manga chanba DY Patil Stadium da sanar na bathaurang tauri World Cup asigi ahan match Guwahati gi Indira Gandhi Athletic Stadium da sanabaga loirana final match na Mumbai gi DY Patil Stadium da sanagani New Zealand na Yumbu oiduna English singani Nipanda ahan boina sanakiba World Cup aduda North Korea na champion oiba ngamkiba loirana hauzik fawbada World Cup asida anirak champion oiba ngamli live activity hauzik malemna yamna kinariba coronavirus COVID-19 na maram oiraga sanagadorba World Cup asikaramba pibam da lakata ge haibado sinilang liba amadi Yumbu AIFF ki mafamda yamna chawba wahangamadi oiri Matang asyo bulletin na say tension sa drinking mga na headlines sa mga pijari. COVID-19 ke section thorang na border pila 79 ke 78 fogu marak talaiba lambi singyaw na manung hanjat ba ngam kay saruk sing border sil tausin kray. Ngasi upung taruk tagitara mathoy pa curfew komtuk ligan manung damiyam na nong madachang drab yadra ba polam sing layna kray. Lockdown nam de curfew tugai dura niyam kai na thora komiyo kya gari ke kona nga sistu police na pagatuna fine tin kray amasung laibago sa COVID-19 na siya laba mi gi masing yang kay yumdo yaw kray positive boy mi gi masing na lising amaga chamapan tara tret su kray